Sahi sigi July tang nipan ayuki pung 11:30 taba matamda Japan gi Nara City da nongmai makhol anirak thangnana taki. Malem sida chawkatpa amadi santigi khudam oina unariba Japanese singi oinasu mashi angakpani. Japan gi chahi khwaidigi sangna Prime Minister oirakhiba Shinzo Abe bu chahi 93 suraba nupa amana kaptuna hatki. Ngasigi Saturday night Angakpa series da mityeng taminarasi luchingba tarukki mihat ki aronba. Malemgi pampakta luchingba khudingi tunginba amadi mahakpu laigumna lachaba kaya lairabasu luchingba adubu mapuk thitna waroba natraga hangoijaba miyoi natraga miyoi kanglup amasu soidana lairamgani. Matang matam kayada politics ki saruk ama oina thawaina achoubu upal amabu namkhaiduna madugi marumda anouba masak kaya aikoina urakba phange. Oja amana asumna haibirame chak pukham amada chaminariba miyoidubu thangna thinba ngamlaba khaktada mai paklaba politician haibadu oiba ngamgani. Wahi asi kadai phawbu yaningi natraga yaningde haibagi mot adusu comment box ta ngaijaramge. Phibam kayada maram chadaba misi amadi misi adugi matung maram losinaba hotnabagi pau kayasu adum tabiramgani. Ngasigi video asida adugumlaba miyamna thoina hena sakhangnaraba luchingba tarukki mihat ka mari lenana video asi miyamda khudol tamjari. Number 1 Shinzo Abe. Japan ki puwari da khwaidigi sangna Prime Minister oramba Shinzo Abe bu Tetsuya Yamagami-na nongmaina kaptuna hatki. Mihat adu pangthoknaba Yamagami-na tha kayadagi honarakibani hairi. Hena ngaklibadi Hollywood movie amagum Yamagami matam amada Japan gi Maritime Armed Force ta thabak toramme. Hena ngaklibana Yamagami-na Shinzo Abe bu haningbagi maramduni. Shinzo Abe-na lainingi oiba akhanaba organization amabu donation taunaba miyoi kayada haijakiba amadi encourage tawrakiba adugi matung inna Yamagami gi mamanasu mahaki leijaba pumnamak lainingi organization aduta kathok sakiduna leita lairagi komda taaki. Hena ngaklibana mamang chahi khaktada US ta nongmaina maram oiduna miyoi leising 95 sikiba matamda Japan da di miyoi ama khaktang sikibani. Asigumlaba shanti gi leibak asida miyamna hena thoina sakhangnaraba PM oiramba miyoi amabu mirakta hatkiba asimak asuki matik tujungningaini. Amaromdana wahang kharadi thokli. Mihat pa Yamagami-na lainingi organization adugi luchingba tainabagi mahut hojik Prime Minister su oidraba Shinzo Abe oina hatlibagi maram karigino. Amuksu mihat adu Shinzo Abe-na mahaki Liberal Democratic Party gi election campaign tawringai samna vote khomlingai manungdani. Adudi mahaki mihat asina hena kanagodo mi natraga party asi karamba oiramba yai haina khanbibage. Number 2 John F Kennedy. Nongmai gi matangda khwaidigi irang thokliba amadi thokalliba leibak ama hairagadi US ni. 2021 gi misingdi aikhoina hana thamjakre. Video si makha satharakpa oina leibak sigi 35 suba President John F Kennedy gi matangda khangminarasi. Telaba numit lising amaga supna 38 khakki President gi phampham da phamkiba misak asi Cuba amadi Berlin gi iranga mari lenana ming yamna chatki. Mahakki makhada Nuclear Test Ban Treaty amadi Alliance for Progress su sagatki. Roman Catholic amadi khwaidigi chahi nobo President su John F Kennedy na oiki. Mapunchi chupa hero amagi mawngda hinglakpa mahakki aroiba numit ki wari su Hollywood movie amadagi takide. Numittu 1963 gi November 12 ni. Numit yungba matamduda Dallas ki motorcade amada saruk yaringai nongmai gi maruna panbadagi mahak sikibani. Hena ngaklibadi nongmai gi marudu miraktagi kaplakpa oiramde. Building amagi taruk suba floor gi thongnawdagi tamduna leiriba Lee Harvey Oswald kauba miyoi amana ahumla kapthorakiba nongmai maru aduna mahakki aroiba yahip porakibani. Mahak mathang numita phaba ngamki. 24 da Oswald bu jail pubagi lambida Jack Ruby kauba miyoi amana amuk hatki. Jack Ruby su I phamjinduna siki. Mahak cancer naba miyoi oibana I phamjinba adugi maramnani haiduna laukthokki. Maram asi adom kadai phawba thajabage. Hena ngaklibadi Oswald su US ki Marine veteran ama oirami. Number 3 Abraham Lincoln. Ahum suba luchingba asisu US kini. US tagi amuba jati gi midnai yoling kuhannabagi damak aikoina school amadi college ki lairik kayada mahakna tawbiramba kayabu nainaba leptre. US ki ahanba 13 colonies ki manungda pokhidaba ahanba US president amadi 6.4 feet wangduna khwaidagi wangba US ki president ki mingtholsu Abraham Lincoln na phanglei. Masagi president ki inauguration da photo kapkiba ahanba president su mahakni. Adubu tujungningai oiriba wafamde mahakpu hatokadoriba John Wack su photo aduda mahakka yamna nakna leplamba aikoina ujaki.
copyright maram leibadagi aikoina photo adu video asida utpa ngamjadre online da thiragabudi viewers singna soidana phangbigani copyright hairaga aikoina atopagi wana sagatchaba video natraga lawjaruba atangwa photo na chingbabu laina download tawduna chaithokpa asini ain gi thongda masi crime amani US ki ahanba president assassination asina maram oiduna atopa miyoi ani gi punsidi kanbiki mihat pasing aduna 1865 ki ingtam tha phawbudi president nilkalbu kidnap tawba haiba sidang khanaramani March April aduwaidagi makhoigi plan si Abraham Lincoln khanglatna Secretary of State William A. Shetwat pu mahaki yummakta da amadi Vice President Andrew Buna Creekwood Hotel da hatpagi khujing thorang da takhi 1865 ki April 13 da Lincoln Fort Theater da lila yengba chatki plan gi matung inna matamdugi afawwa actor John Wick Butna President Lincoln bu makokta kaplaga halabu matung mahaka loina rakadaba grand puna thangna thinduna hatpani Lila tu sathari ngai nungdang pung tara hektabaga thabak haujin bahaina yanaki Lila manung president ki phampham manak nakna masa sek kanthokuna changba ngambasu saknai reba actor John tang oiki plan matung inna mahakna president bu makok maningdagi kaptuna hatki hena ngaklibana mahak mafam dudagi chenbasu nangki numit tara mathoini matung but amadi mahaki khongloi loti habagi chingnaba tobacco ban amada police amadi lanmi changchinki but ki khongloi David Herold na mafam duda mai thajinki mafam duda kapnabada sibani haiduna hakchang ama puthoraki siribadu Lincoln gi mihatba butti oidi haibagi chingnaba kyagi marakta sahi mari leiraga mongphom du amuk kothoknaki amuksu Lincoln kaptuna hatkiba midu tasengna zone oide haibasidasu miyoi kya amana debate leptri adomdi kari khanbi bage Lincoln gi oinadi nongmai palaba matung thangnaba ayuki pung 3 minute 12 taba matamda mahak laikide Number 4 Mohandas Karamchand Gandhi Indian Nationalist Movement gi luchingba Mahatma Gandhi bu aikoina jati gi mapa haiduna sakhangnari mahaki matik mayai haujiksu handre Shakhi haibu adomna pairiba paisa singduda yekliba mahaki saktam duni politics ki wafamna nakanda thamduni yenglagadi malem pumbada mahakpu non violence ki damak sakhangnari adubu laibak thiba hairagadi non violence ki ani suba maming oikraba Mahatma amagi mingtholsu phangkraba MK Gandhi gi aroiba yahipti nongmaina purakhi Nathuram Godse na mahakpu ahumlak kaptuna hatki article kayada Godse bu Hindu dharma da hakchinba misak oina ulli Godse gi matung inna Gandhi na atopa laining bu hena lumna lawi mahaki matung inna MK Gandhi na Hindu laishangsingda wa ngangma matamda atopa laining gi warol kya sing thoraktuna taki adubu atopa laining gi laisangda changba matamdadi Bhagavad Gita gi warol pande haiki Godse na India partition gi mamang amadi matung gi thabak thorum kayada Congress party gi manung gi oina Gandhi gi thawong singbu yaningdabu phongdokhi 1948 ki January 13 da Godse na MK Gandhi bu yam naknadagi ahumlak kaptuna hatki Godse gi statement amagi matung inna mahakna nongmai kaptringi mamangda Gandhi bu khurumjaki Nathuram Binayak Godse masasi Hindu Mahasabha Political Party amadi RSS ki su member oirammi Hindu Tawagi ideology puthokiba amadi non violence pu pambai amoina uba hinadaba Binayak Damodar Sabakar gi wakholon bu Godse na yamna pamjarami maram singsina su Godse na Mahatma Gandhi hatpa ngamkhibani haiba yai mahakna laikhidraba matamda matamdugi India amadi Pakistan gi miyamna yamna chauna penadaba amadi nungaitaba phongdoknakhi ngasidi Godse bu laigum lanabagi pau amadi social media kiyada mahaki supporter kiya su thoklakpa aikoina uba phangle adomgi wakhalon su aikoina khangjaningi Number 5 Indira Gandhi amadi Rajiv Gandhi Mama macha animak Prime Minister oirammi animak assassinate tawki India ki ahanba Prime Minister gi amata pokchabi Indira Gandhi na India ki ahanba nupi Prime Minister oiki mahaki matung ani suba nupi Prime Minister India na ngasi phawbada puthokpa ngamdre Jawaharlal Nehru na laikhidraba matung 1964 da Lal Bahadur Shastri Prime Minister oiki 1966 da chingnaningai oiba phibam kharada Lal Bahadur Shastri sine India da porakraba matung Indira Gandhi na Prime Minister gi pham paikhibani hiram sigi akupa warol di RK production na lathokchakiba Indian Prime Minister gi chingnaningai oiba misi haiba episode adu da thamjakhre Indira 1966 dagi 1977 fawba tam ahumlak thangna na Prime Minister oiba ngamkhi marirak suba oina mahakpu Prime Minister khankibasi 1980 dani tam loidringai 1984 da mahakpu hatkibani mahaki minga kaidonglungda setoknaba yararoideba India gi puwari gi thodok ama hairagadi 1975 tagina 1977 fawgi emergency lauthokiba aduni matamduda India gi mafam kayada India dagi tongan tajage haiduna machi irang kaya laiki
Khudam oina Punjab ki Sikh singsu tongan ba leibak ama sagatchaningki 1984 da Sikh lining ki khwaidagi maru oiba lanpham ni hainariba Amit Shah gi Golden Temple da sathakiba army attack ta Sikh chamari yankai hena siki tha manga matungda thodok adugi laman oina Indira Gandhi ki Sikh bodyguard anina mahakbu kaptuna hatkhi Indira Gandhi ki macha ani lerammi Rajiv Gandhi amadi Sanjay Gandhi Politics ta thawai yaujaramba Sanjay Gandhi na 1980 ki June 12 da thokiba airplane crash amada laikhidraba matung Indira Gandhi ki macha Rajiv pu politics ta chingchinki mama laikhidraba matung Rajiv Gandhi na Congress Party ki General Secretary amadi India ki Prime Minister oiki mahaki liching makhada Indian economy liberalize oirakhi amadi lengaki oiba ahongba kaya su uba fangki Punjab amadi Kashmir ki separatist kangbubu namthanaba hotnaruba amadi lengaki corruption ki wafam kaya mathang tholakpadagi mahaki political fibam yam shokhi November 1989 da mahak Prime Minister phamdagi resign tawkhibani mahakna Prime Minister oiringai 1987 da yathang tawthaduna Sri Lanka da lanmi mateng thakhi Peace Accord ki damak thakiba Indian lanmi sing aduna Sri Lanka da LTTE ki mayoknakhi masina lalholup asida yam thina sokhi 21 May 1991 da mahak Tamil Nadu da lakadaba election ki damak campaign tawba chatlammi mafam duda Tamil Tiger gi nupi amana lei da bomb haptuna mahak pu hatkhi thodok aduda atopa miyoi tratuk amasu siki sigi hairuradi aikoi swai gi nga phabai bomb na mayambu ki haliba singsi yamna ikaijai mi shoktrise phabudi phai list asi loibadi naidri nongmai honglaba matam sida misi mina gi pauksing hanagum tujung basu phauna khidre matang sida hayeng nongmaijing numita pangthok jagadori thoram asi viewers singda amuka hana ningsing jaramge u thaba khaki program di aikoi kaidong da tawjaroi saknai raba phamnai raba kayana masigi program si toina tawba thengna jai RK production gi onadi madugi mahutta u hohannaba gi thoram oina lakliba August ki tang 19 nongmaijing numita Tenchubam Doren Memorial Academy Nambol Bazar da pangthok jaragani thoram asida RK production gi thawai oibiriba subscribers singasu sakhang maikhang nabagi tanja ama lominasi 21 August ki ayuk pung 13 taba matamda mayambu mafam sida ngaijaramge Usar donate tawiningba amadi ningsing khudam oina yumda usar pubiningba pumnamaknasu matam chana lengbirektuna thoram asibu mapung phan binaba nolokchari saruk yabiningba pumnamakna 9378 115 642 da pau phaubirakpa yagani